ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯄꯦꯅꯥ ꯁꯩꯁꯛꯄ ꯈꯣꯃꯩꯒ ꯂꯣꯏꯅꯅ ꯃꯆꯥꯅꯤꯉꯣꯜ ꯑꯍꯨꯝꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯅ ꯇꯨꯝꯂꯤꯕ ꯐꯝꯖꯥꯎ ꯑꯗꯨꯒꯤ ꯀꯥꯡꯈꯜ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯀꯥꯡꯈꯜ ꯃꯃꯥꯏ ꯑꯗꯨ ꯀꯥꯡꯉꯟ ꯆꯩꯈꯣꯛ ꯑꯗꯨꯗ ꯀꯤꯁꯤꯜꯂꯤ꯫ ꯂꯩꯃꯅ ꯑꯣꯖꯥ ꯄꯦꯅꯥ ꯌꯥꯔꯅꯤ, ꯌꯥꯀꯥꯏꯔꯣꯜ ꯁꯛꯄ ꯍꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩ ꯍꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯧꯒꯦꯝꯗꯨꯅ ꯄꯦꯅꯥ ꯁꯩꯁꯛꯄ ꯈꯣꯃꯩ ꯃꯥꯒꯤ ꯄꯦꯅꯥ ꯃꯔꯨ ꯑꯗꯨꯗ ꯁꯩꯖꯤꯡ ꯑꯗꯨꯅ ꯂꯦꯟꯗꯨꯅ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄ ꯍꯧꯔꯛꯂꯝ꯫ ꯑꯁꯨꯝꯅ ꯄꯦꯅꯥ ꯁꯩꯁꯛꯄ ꯈꯣꯃꯩꯅ ꯄꯦꯅꯥ ꯈꯣꯡꯗꯨꯅ ꯌꯥꯀꯥꯏꯔꯣꯜ ꯁꯛꯂꯛꯂꯕꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯂꯩꯃꯒꯤ ꯃꯆꯥꯅꯤꯉꯣꯜ ꯑꯍꯨꯝꯗꯨ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯥꯔꯣ ꯁꯧꯔꯥꯡꯅꯅ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ ꯃꯈꯩ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ? ꯄꯦꯅꯥ ꯈꯣꯡꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯄꯦꯅꯥ ꯈꯣꯡꯗꯔꯛꯏꯁꯤꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯊꯝꯕꯥꯜꯁꯨ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯀꯩꯅꯣ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯤ ꯇꯨꯝꯂꯤ ꯍꯤꯞꯂꯤ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯅꯣꯏꯕꯣ? ꯀꯩ ꯆꯥꯒꯦꯅ ꯂꯥꯡꯉꯤꯅꯣ? ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯌꯥꯝ ꯌꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯔꯤꯛꯊꯥ ꯑꯗꯨ ꯃꯥꯅ ꯈꯥꯡꯂꯤꯕ ꯃꯣꯟ ꯑꯗꯨ ꯁꯠꯇꯨꯅ ꯃꯃꯥ ꯈꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯅ ꯂꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ, ꯇꯨꯝꯕꯒ ꯂꯣꯏ ꯀꯥꯏꯔꯦ꯫ ꯍꯩꯃ ꯃꯣꯟꯒꯁꯤ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯉꯛꯏꯅꯦ꯫ ꯍꯩ, ꯍꯧꯖꯤꯛꯄꯨ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯂꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯁꯨꯝ ꯇꯨꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ? ꯊꯥꯔꯣꯅ ꯏꯃꯥ, ꯅꯪꯁꯤ ꯇꯜꯂꯤꯍꯦ꯫ ꯃꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯍꯧ ꯊꯦꯡꯕꯁꯤꯗ ꯌꯥꯝ ꯉꯥꯡꯉꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯍꯧ ꯊꯦꯡꯕꯁꯤꯗ ꯌꯥꯝ ꯉꯥꯡꯉꯤ ꯀꯥꯏꯗꯅ? ꯅꯣꯡ ꯐꯥꯗꯣꯛꯂꯣ ꯍꯥ? ꯅꯣꯏꯅ ꯌꯥꯍꯧ ꯊꯦꯡꯂꯤꯁꯤꯕꯣ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯔꯕ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃꯇ ꯅꯣꯏꯕꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯁꯥꯅ ꯈꯪꯅ ꯉꯟꯅ ꯌꯥꯍꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯉꯁꯤꯁꯦ ꯅꯪ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯅꯣꯏꯕꯨ? ꯁꯣꯝꯗꯅ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯂꯩꯔꯦ, ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯒꯦꯗꯤ ꯈꯟꯗꯗꯅ ꯇꯨꯝꯗꯅ ꯂꯩꯔꯗꯅ ꯀꯥꯟꯅꯗꯦ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯑꯣ꯫ ꯊꯥꯔꯣꯅ ꯏꯃꯥ, ꯅꯪꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯍꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛꯄꯨ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯥꯛꯏꯗꯨꯅ ꯃꯥꯏꯅ ꯇꯧꯖꯁꯅꯤ꯫ ꯊꯝꯕꯥꯜꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯣ, ꯃꯣꯏꯅ ꯃꯥꯏꯅ ꯇꯧꯖꯁꯅꯤ꯫ ꯌꯥꯔꯦ ꯏꯃꯥ, ꯑꯩꯈꯣꯏ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯀꯣꯛꯁꯤ ꯆꯤꯛꯑꯅꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯦꯅꯥ ꯈꯣꯡꯕ ꯅꯨꯄꯥꯁꯦ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯣ, ꯑꯩꯈꯣই ꯍꯧꯒꯠꯇ ꯋꯥꯠꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯡꯉꯛꯀꯅꯨꯀꯣ, ꯍꯟꯗꯛꯃꯨꯛꯀ ꯍꯦꯛ ꯂꯥꯡꯉꯛꯑꯕ ꯑꯩꯗꯤ ꯀꯩꯗꯧ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯅ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯊꯥꯔꯣꯁꯨ ꯃꯣꯟ ꯑꯗꯨ ꯀꯣꯟꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯈꯤ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯃꯥꯅ ꯈꯥꯡꯂꯤꯕ ꯃꯣꯟ ꯑꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯕ ꯃꯈꯥ ꯆꯠꯊꯈꯤ꯫ ꯀꯌꯥꯇꯅꯣꯅ ꯌꯦꯡꯉꯨ, ꯑꯩꯅ ꯉꯁꯤꯁꯦ ꯃꯕꯨꯡꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯤ, ꯐꯨꯅꯤꯡꯕꯤ ꯍꯥꯏꯅ ꯇꯧꯕꯁꯤꯗ ꯀꯌꯥꯇ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯐꯩ ꯑꯗꯨꯕꯨꯗꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯄꯦꯅꯥ ꯈꯣꯡꯕ ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒꯅꯦ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕ ꯏꯕꯨꯡꯉꯣꯗꯣ ꯁꯤꯗ ꯊꯥꯖꯤꯜꯂꯛꯑꯣ, ꯑꯩꯅ ꯂꯥꯎ ꯍꯥꯏꯌꯨ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯂꯥꯡꯗ꯭ꯔꯦꯟ ꯑꯗꯣ ꯑꯃꯨꯛꯇ ꯀꯟꯅ ꯂꯩꯁꯥꯕꯤ ꯑꯄꯨꯝꯕꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯥꯀꯣꯡꯁꯤꯡꯁꯤ ꯁꯦꯒꯥꯏꯅꯗꯕ ꯃꯑꯣꯡꯗꯅꯦ ꯑꯃꯨꯛꯇ ꯍꯧꯅ ꯊꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯐꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯥꯡꯗ꯭ꯔꯦꯟ ꯑꯗꯨ ꯑꯔꯣꯏꯕꯤꯗ ꯍꯧꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯏꯃꯥ! ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯃꯁꯤꯡ ꯇꯧꯗꯨꯅ ꯂꯥꯎꯔꯛꯂꯕꯗ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯏꯃꯥ? ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯗꯤ ꯑꯗꯨꯅꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕ ꯂꯦꯞꯀꯅꯨ, ꯊꯤꯜꯂꯨ, ꯀꯟꯅ ꯊꯤꯟꯒꯠꯂꯨ꯫ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯅꯥ ꯀꯟꯁꯤꯜꯂꯒ ꯇꯨꯝꯂꯒ ꯂꯩꯕ ꯌꯦꯡꯒꯦꯕ ꯑꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯂꯥꯡꯗ꯭ꯔꯦꯟ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯧꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝ ꯑꯁꯤ ꯃꯄꯥꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯅ ꯌꯣꯛꯆꯔꯛꯄ ꯑꯣꯏꯕꯅ ꯌꯥꯝꯅ ꯀꯦꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯃꯇꯟ ꯇꯟꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯗꯕ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟ ꯃꯥꯒꯤ ꯂꯣꯌꯨꯝꯕꯤ ꯑꯣꯏꯔꯤꯕꯤ ꯊꯕꯥꯕꯨ ꯂꯧꯕ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯆꯤꯡꯂꯦꯟ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ ꯊꯥꯔꯤꯛ ꯊꯥꯅ꯫ ꯏꯆꯦꯍꯜ, ꯏꯆꯦꯌꯥꯏ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯏꯅꯝꯃꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ? ꯊꯝꯕꯥꯜꯅ: ꯍꯣꯏ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯁ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯇꯧꯔꯤꯕ ꯃꯧꯗꯣ ꯑꯐꯥꯎꯕꯤ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯃꯧ ꯑꯣꯏꯔꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯊꯥꯔꯣꯅ: ꯏꯁ ꯑꯐꯥꯎꯕꯤ ꯑꯣꯏꯔꯝꯂꯒ ꯀꯩꯕꯨ ꯇꯧꯖꯕ ꯉꯝꯅꯤꯒꯦ ꯑꯩꯈꯣꯏꯗ? ꯃꯥꯅ ꯐꯥꯎꯏꯅ ꯐꯥꯎꯗꯅ ꯑꯩꯈꯣꯏ ꯌꯧꯔꯝꯒꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯖꯤꯜꯂꯗꯤ ꯃꯥ ꯑꯗꯨꯝ ꯂꯣꯏꯔꯦꯗꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥ ꯂꯩꯃꯅ: ꯅꯣꯏ ꯑꯍꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯒꯦ? ꯌꯥꯍꯧ ꯐꯪꯉꯤ ꯊꯦꯡꯂꯩꯈꯩ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯎꯅꯞꯄꯤ ꯁꯥꯗꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯁꯤꯗ ꯅꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁ꯭ꯋꯥꯏꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯣ, ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕꯗꯨꯝ ꯌꯥꯎꯔꯨꯁꯣ꯫ ꯍꯣꯔꯦꯟ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕ ꯊꯣꯡ ꯊꯥꯛꯂꯤꯕꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯨꯁꯣ꯫ ꯊꯥꯔꯤꯛ ꯊꯥꯅ: ꯉꯝꯖꯗ꯭ꯔꯦ, ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯌꯥꯎꯔꯨꯁꯣ ꯀꯥꯏꯗꯅꯒ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯨꯅꯕ ꯊꯕꯛ꯫ ꯊꯥꯔꯣꯅ: ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯉꯁꯤꯁꯦ ꯏꯕꯨꯡꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯗꯅ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥꯒꯤ ꯊꯥꯔꯣ, ꯅꯅꯥꯎ ꯑꯅꯤꯁꯤꯗꯒꯤ ꯅꯪꯅ ꯑꯍꯜꯅꯤ, ꯅꯪꯅ ꯋꯥꯈꯜ ꯈꯔ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯟꯅ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯍꯜ ꯅꯪꯅ ꯂꯨꯆꯤꯡꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯒꯦꯗꯤ ꯈꯟꯗꯦ꯫ ꯆꯪꯉꯣ, ꯆꯥꯛꯀꯧ ꯌꯦꯡꯗꯅ ꯂꯩ꯫ ꯍꯩ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ, ꯑꯥꯗ ꯃꯅꯤꯡꯗꯅꯦ ꯉꯥ ꯊꯣꯡꯅꯕ ꯉꯥ ꯑꯁꯦꯝꯕꯗꯣ ꯄꯣꯂꯥꯡꯗ ꯌꯥꯍꯧꯕꯅꯤ, ꯑꯗꯣ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯎꯁꯣ꯫ ꯊꯥꯔꯣꯅ: ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ, ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯃꯅꯝ ꯅꯝꯅꯕ ꯊꯕꯛ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯁꯪꯒꯨ ꯑꯃ ꯂꯥꯛꯈꯤꯕꯅꯤ, ꯃꯣꯏꯗ ꯇꯧꯍꯜꯂꯨ꯫ ꯂꯩꯃꯅ: ꯊꯧꯗꯣꯛ ꯊꯣꯛꯂꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯤꯅꯦ, ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯅꯣꯏꯅ ꯇꯧꯗꯅ ꯃꯤꯉꯣꯟꯗ ꯇꯧꯍꯟꯒꯗ꯭ꯔꯣ? ꯅꯣꯏ ꯑꯍꯨꯝꯁꯦ ꯐꯅꯁꯨ ꯃꯆꯥ ꯑꯣꯏ, ꯋꯥꯈꯜ ꯈꯖꯤꯛ ꯐꯥꯎꯕ ꯇꯥꯗꯦ꯫ ꯊꯝꯕꯥꯜ: ꯍꯩꯃ, ꯃꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯃꯣꯏꯗ ꯊꯕꯛ ꯇꯧꯍꯜꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯣꯏ ꯂꯥꯛꯄꯩ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯍꯩ, ꯊꯕꯛ ꯇꯧꯕ ꯂꯥꯛꯂꯤꯕꯅꯦꯗꯅꯕꯨ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯕ ꯌꯥꯕ꯭ꯔꯣ? ꯌꯨꯝꯕꯨ ꯑꯩꯈꯣꯏꯅ ꯃꯥꯏꯄꯨꯅꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯨꯁꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯃꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯕꯨꯡꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯃꯀꯤ ꯁꯦꯝꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯗꯕ ꯃꯈꯩ ꯐꯝꯗꯅ ꯍꯩꯄꯥ ꯁꯤꯡꯕꯤ ꯁꯥꯗꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯟꯗꯨꯅ ꯁꯤ ꯇꯧ ꯁꯤ ꯇꯧꯁꯤꯜꯂꯨ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯊꯧꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯕꯗ ꯅꯨꯡꯁꯤꯗꯕꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯊꯕꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯤ ꯊꯕꯥ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕꯤ, ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯥꯎꯔꯛꯂꯕꯗꯤ ꯃꯆꯤꯟ ꯈꯔꯗꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯅꯤꯡꯗꯕꯤ ꯃꯇꯟ ꯇꯟꯕꯤ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯧ ꯂꯥꯛꯂꯕꯅꯤ ꯁꯥꯗꯅ ꯃꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯜꯅꯨꯄꯤ ꯑꯍꯨꯝꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦꯅꯦ ꯑꯩꯈꯣꯏꯒꯤꯕꯨ? ꯎꯇꯤ ꯇꯧꯔꯦ ꯏꯃꯥ꯫ ꯃꯅꯝꯃꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ: ꯀꯩꯅꯣ, ꯑꯩ ꯎꯇꯤ ꯆꯥꯗꯤ ꯈꯪꯗ꯭ꯔꯣ? ꯍꯩꯃ ꯊꯝꯕꯥꯜ, ꯏꯅꯝꯃꯗꯤ ꯅꯪ ꯎꯇꯤ ꯆꯥꯗꯤ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯪꯅ ꯎꯇꯤ ꯆꯥꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯅꯪ ꯇꯥꯆꯧꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯂꯩꯌꯦ, ꯃꯁꯤꯒ ꯑꯣꯏꯅ ꯆꯥꯔꯣ꯫ ꯑꯁ ꯆꯥꯅꯤꯡꯗꯦ, ꯁꯧꯒ꯭ꯔꯤ ꯀꯥꯏꯅ ꯍꯩꯅꯗꯦ, ꯀꯩꯅꯣ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯉꯣ꯫ ꯍꯩ ꯏꯃꯥꯒꯤ ꯊꯝꯕꯥꯜ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯅꯝꯃꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯦ ꯀꯣꯛ ꯆꯥꯔꯣ, ꯌꯥꯝꯅꯅꯦ ꯄꯦꯠ ꯇꯣꯠ ꯉꯥꯡꯂꯅꯨ ꯀꯣ꯫ ꯏꯁ, ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯣꯔꯤ ꯏꯃꯥꯒꯤꯁꯤꯕꯣ? ꯃꯤꯅ ꯆꯥꯗꯕ ꯏꯟꯁꯥꯡꯁꯦ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯡꯂꯤꯒꯦ? ꯃꯤꯅ ꯆꯥꯗꯕ ꯏꯟꯁꯥꯡ ꯊꯣꯡꯂꯕꯗꯤ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯑꯃꯃꯨꯛ ꯊꯣꯡꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕ꯫ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯅꯝꯃꯁꯤꯅꯕꯨ ꯅꯪꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯣꯏꯅꯣ? ꯎꯇꯤ ꯆꯥꯗ꯭ꯔꯁꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩ ꯍꯥꯏꯔꯤꯁꯤꯒ ꯆꯥꯕꯗꯤ ꯅꯪ ꯌꯥꯗꯕ꯭ꯔോ? ꯍꯣ ꯆꯥꯅꯤꯡꯗꯤꯌꯦ ꯆꯥꯅꯤꯡꯗꯤꯌꯦ, ꯆꯥꯅꯤꯡꯗꯕ ꯏꯟꯁꯥꯡꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯎ ꯍꯥꯏꯅꯣ? ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯑꯣ, ꯆꯥꯔꯨꯅꯨ, ꯆꯔꯥ ꯍꯦꯛ ꯍꯦꯜꯂꯨ꯫ ꯀꯔꯤ ꯊꯣꯛꯑꯦꯅ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ ꯇꯧꯔꯤꯅꯣ? ꯏꯃꯥ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯣ ꯑꯩꯉꯣꯟꯗ, ꯇꯥꯅꯤꯡꯗꯤꯌꯦ꯫ ꯏꯃꯥꯗ ꯅꯠꯇꯦ ꯑꯩꯅ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯉꯣ ꯍꯥꯏꯔꯤꯁꯤ, ꯏꯅꯝꯃꯗꯅꯤ꯫ ꯏꯅꯝꯃ, ꯀꯩꯅೋ ꯑꯩꯅ ꯆꯥꯕ ꯌꯥꯕ ꯏꯟꯁꯥꯡ ꯑꯃ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯊꯣꯡꯉꯣ꯫ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯨꯒꯦ, ꯂꯣꯏꯔꯒ ꯀꯧꯔꯣ, ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨꯀꯣ꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯍꯩꯃꯧ ꯀꯥꯟꯅꯗꯦ ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ ꯑꯩ ꯏꯆꯜ ꯊꯝꯕꯥꯜꯅ ꯆꯥꯕ ꯌꯥꯅꯕ ꯏꯟꯁꯥꯡ ꯑꯝꯇ ꯊꯣꯡꯂꯝꯈꯤꯒꯦ ꯏꯃꯥꯈꯣꯏ ꯆꯥꯕ ꯍꯧꯕꯤꯔꯣ꯫ ꯊꯣꯡꯒꯅꯨ ꯀꯩꯗꯧꯕꯒꯤ ꯊꯣꯡꯗꯣꯏꯅꯣ ꯆꯥꯗ꯭ꯔꯒ ꯃꯥꯏ ꯇꯣꯛꯆꯅꯤ ꯏꯃꯥ ꯋꯥꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯅ ꯍꯥꯏꯔꯕꯁꯨ ꯊꯕꯥꯅ ꯃꯆꯜ ꯊꯝꯕꯥꯜꯅ ꯆꯔꯥ ꯍꯦꯟꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯜ ꯊꯝꯕꯥꯜꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯅ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯩꯃ ꯆꯥꯛꯂꯨꯛ ꯃꯄꯥꯜꯗꯨꯗ ꯐꯝꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯉꯥꯏꯔꯤ꯫ ꯊꯥꯔꯣ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯗꯤ ꯈꯣꯡꯒ꯭ꯔꯩ ꯅꯤꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯊꯥꯔꯣ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥ ꯃꯁꯥꯅ ꯆꯥꯕꯒꯤ ꯆꯒꯨꯝ ꯑꯗꯨ ꯐꯥꯎꯕ ꯂꯧꯈꯠꯇꯅ ꯃꯈꯨꯠ ꯑꯗꯨ ꯈꯨꯖꯥꯝ ꯑꯗꯨꯗ ꯆꯨꯞ ꯆꯨꯞ ꯂꯨꯞꯇꯅ ꯍꯥꯝꯗꯣꯛꯂꯒ ꯍꯧꯒꯠꯈꯤ꯫ ꯍꯩ ꯀꯔꯤꯅꯣ ꯆꯒꯨꯝꯒꯁꯤ ꯁꯦꯡꯖꯤꯜꯂꯝꯃꯨ ꯀꯅꯥꯅ ꯁꯦꯡꯖꯤꯟꯅꯤ ꯍꯥꯏꯗꯅ ꯊꯝꯂꯤꯕꯅꯣ ꯀꯣꯜꯂꯤꯛ ꯑꯃꯥꯡ ꯑꯁꯣꯏꯒꯁꯦ ꯐꯦꯡꯉꯨꯁꯨ ꯆꯠꯂꯣ꯫ ꯊꯥꯔꯣ ꯑꯁ ꯀꯩꯅꯣ ꯏꯅꯝꯃꯅ ꯃꯥꯏ ꯇꯧꯖꯁꯅꯤ ꯅꯅꯝꯃꯁꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗ ꯋꯥꯔꯝꯂꯅꯤꯅꯦ ꯅꯣꯏꯅꯤꯁꯨ ꯅꯁꯥꯅ ꯆꯥꯕꯒꯤ ꯆꯒꯨꯝꯁꯤ ꯐꯥꯎꯕꯗꯤ ꯁꯦꯡꯖꯤꯟꯕ ꯌꯥꯏꯗꯅ꯫ ꯊꯥꯔꯤꯛ ꯊꯥꯅ ꯀꯩꯅꯣ ꯃꯧ ꯂꯩꯔꯤꯁꯤ ꯀꯩꯗꯧꯅꯕꯅꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯇꯧꯖꯒꯦ ꯍꯥꯏꯗꯅꯕꯨ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯤ ꯏꯅꯝꯃꯅ ꯃꯥꯏꯅꯅꯦ ꯇꯧꯖꯁꯅꯤ ꯃꯁꯤꯅꯤ ꯏꯃꯥꯅ ꯑꯋꯣꯠ ꯑꯄꯥ ꯈꯤꯠ ꯁꯥꯕꯤꯔꯛꯂꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣꯒ ꯊꯥꯔꯤꯛ ꯊꯥꯒꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯍꯩ ꯉꯥꯏꯈꯣꯅꯦ ꯀꯣꯜꯂꯤꯛꯁꯤ ꯐꯦꯡꯂꯝꯈꯣ ꯍꯥꯏꯕꯅꯦ ꯃꯅꯥꯁꯤ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯗꯧꯅ ꯇꯥꯁꯤꯟꯅꯗꯕꯤ ꯁꯨꯝ ꯆꯠꯈꯤꯃꯤ꯫ ꯑꯩ ꯊꯥꯔꯣ ꯊꯥꯔꯤꯛ ꯊꯥ ꯏꯃꯥ ꯌꯥꯔꯦ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ꯫ ꯌꯥꯔꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯊꯟꯇꯅ ꯍꯣꯠꯅꯕꯗ ꯋꯥꯔꯝꯂꯅꯤ ꯅꯆꯟ ꯊꯝꯕꯥꯜꯒꯤ ꯏꯟꯁꯥꯡꯗꯣ ꯊꯣꯡꯕ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯏꯃꯥꯁꯨ ꯅꯪ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯒꯣꯔꯣꯖꯥꯎ ꯑꯅꯤꯁꯤꯗ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯅꯪꯁꯨ ꯌꯨꯝꯁꯤꯗꯅꯦ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯀꯇꯟ ꯆꯨꯕꯤ ꯅꯆꯜ ꯑꯍꯨꯝꯁꯤꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯝꯂꯅꯤꯗꯣ꯫ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯅꯤꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯏꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗꯦ ꯑꯩ ꯌꯥꯗ꯭ꯔꯕꯅꯤ ꯉꯥꯡꯕ ꯁꯛꯄꯗ ꯂꯧꯗ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯇꯧꯅꯤꯡ ꯀꯨꯁꯤꯅꯦ ꯇꯧꯔꯤꯕꯁꯤ ꯏꯃꯨꯡꯁꯤꯗ ꯑꯩꯅꯦ ꯇꯁꯦꯡꯅ ꯃꯣꯏ ꯑꯍꯨꯝꯒꯤ ꯈꯟꯕꯗ ꯋꯥꯔꯦ ꯄꯤꯛꯂꯤꯉꯩꯗ ꯋꯥꯔꯛ ꯍꯧꯒꯗꯧꯕ ꯃꯇꯝꯗ ꯋꯥꯔꯛ ꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯁꯤ ꯑꯍꯨꯝꯁꯤꯕꯨ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯀꯔꯝ ꯊꯣꯛꯇꯨꯅ ꯇꯧꯔꯤꯁꯤꯕꯣ ꯊꯨꯝ ꯃꯄꯥꯛ ꯑꯃ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯂꯅꯤ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯕ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯔꯤꯛ ꯊꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯅꯝꯒꯤ ꯎꯄꯨ ꯑꯗꯨ ꯐꯥꯡꯇꯨꯅ ꯐꯅꯦꯛꯁꯤꯡ ꯂꯩꯔꯤꯕꯗꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯐꯅꯦꯛ ꯃꯆꯨ ꯑꯃ ꯌꯦꯡꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯕ ꯃꯆꯟꯅ ꯃꯉꯣꯟꯗ ꯀꯣꯏꯖꯗꯕꯒꯤ ꯇꯧꯔꯤꯅꯤ ꯈꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝ ꯅꯪꯕꯨ ꯐꯅꯦꯛ ꯌꯦꯡꯂꯤꯔꯣ ꯊꯥꯔꯤꯛ ꯊꯥ? ꯍꯣꯏ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ ꯌꯦꯡꯒꯅꯨ ꯍꯥꯏꯔꯣ? ꯍꯥꯏꯗꯦꯗ ꯏꯅꯝꯃꯒꯤ ꯂꯩꯔꯤꯕ ꯐꯅꯦꯛ ꯐꯤꯁꯤꯡꯁꯦ ꯏꯆꯜꯒꯤ ꯉꯥꯛꯇꯅꯤ ꯏꯆꯜꯅ ꯑꯄꯥꯝꯕ ꯁꯦꯠꯅꯤꯡꯕ ꯑꯃ ꯈꯜꯂꯣ꯫ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤ ꯍꯩꯄꯥꯗꯨ ꯈꯤꯠ ꯁꯥꯕꯤꯔꯅꯨ꯫ ꯀꯔꯤꯅꯦꯒꯤꯁꯤꯗꯤ ꯑꯁꯨꯝꯅ ꯃꯗꯣ ꯑꯃꯨꯛꯅꯤꯡꯅ ꯈꯟꯖꯩ꯫ ꯊꯥꯔꯤꯛ ꯊꯥ ꯃꯥꯅ ꯄꯥꯝꯖꯕ ꯐꯅꯦꯛ ꯃꯆꯨ ꯑꯃ ꯈꯟꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯕ ꯊꯥꯔꯤꯛ ꯊꯥꯅ ꯁꯥꯏꯈꯥꯏꯔꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯐꯥꯟ ꯃꯊꯛꯇ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯦꯛ ꯊꯝꯂꯨꯔꯦ꯫ ꯀꯔꯤꯅꯣ ꯑꯁꯤꯗ ꯈꯥꯎ ꯃꯌꯨꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯉꯔꯥꯡ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯍꯩꯔꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯊꯕ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯍꯩꯕ ꯍꯩꯗꯤ ꯍꯩꯔꯥꯁꯦ ꯃꯣꯏ ꯇꯥꯆꯧꯅ ꯂꯩꯔꯛꯂꯒ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯡꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯀꯥꯎꯔꯦꯗꯅ ꯀꯔꯤꯕꯨ ꯃꯥꯅ ꯂꯩꯔꯛꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯈꯥꯎ ꯃꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯩꯃ ꯁꯦꯝ ꯀꯣꯝꯂꯥ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯁꯦꯝꯁꯤꯗꯨꯝ ꯑꯝꯇ ꯆꯥꯒꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯁꯦꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯅꯝꯃꯅ ꯀꯥ ꯃꯅꯨꯡꯗ ꯁꯦꯝ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯆꯟꯅꯨꯄꯤ ꯑꯍꯜ ꯊꯥꯔꯣꯅ ꯎꯔꯗꯨꯅ ꯊꯥꯔꯣ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯃꯕꯨꯛꯅꯤꯡꯗ ꯃꯁꯤꯒꯤ ꯃꯧꯁꯦ ꯀꯌꯥꯅ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯎꯈꯤꯅꯤ ꯀꯥꯏꯗꯅ ꯂꯣꯟꯆꯥꯛ ꯆꯥꯗꯅ ꯐꯔꯣꯏ ꯇꯧꯔꯤꯕ ꯃꯧꯅꯤ ꯃꯁꯤ꯫ ꯁꯣꯝꯗ ꯊꯕ ꯁꯦꯝ ꯑꯗꯨ ꯆꯥꯅ ꯍꯩꯔꯥꯁꯦ ꯏꯆꯟꯈꯣꯏꯁꯨ ꯆꯥꯅꯤꯡꯂꯝꯒꯅꯤ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯊꯥꯔꯣꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ ꯀꯔꯤ ꯍꯨꯔꯥꯜꯂꯤ ꯆꯠꯄꯒꯤꯅꯣ ꯏꯅꯝꯃꯅ ꯑꯌꯨꯝꯗ ꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ? ꯅꯪꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯨꯗ ꯈꯪꯂꯨꯔꯤ ꯁꯤ ꯍꯩꯔꯥꯁꯦ ꯅꯪ ꯇꯥꯆꯧꯅ ꯉꯔꯥꯡ ꯂꯩꯔꯛꯄꯅꯤ ꯑꯩꯗꯤ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯀꯥꯎꯔꯦ꯫ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛ ꯊꯥꯒ ꯇꯧꯔꯒ ꯅꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯑꯩꯈꯣꯏ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯥꯗꯦ 이나마나 론자자보다 옥ለ버 ꯑꯩꯈꯣꯏꯗ ꯆꯥꯎ ꯀꯥꯏꯗꯅ ꯑꯃꯨꯛ ꯑꯐꯕꯤ ꯁꯥꯗꯅ ꯄꯤꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯊꯥꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕꯅꯦꯕ ꯅꯪꯅ ꯍꯩꯔꯥꯁꯤ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯔꯛꯂꯤꯕꯁꯦ
ꯅꯪꯅ ꯆꯥꯕ ꯑꯣꯛꯂꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯦ ꯁꯤꯒꯤ ꯍꯩ ꯔꯥꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯥꯎ꯫ ꯑꯁꯤ ꯍꯥꯏꯅ ꯃꯅꯝꯃꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩꯔꯥ ꯍꯥꯞꯄ ꯈꯥꯎ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯊꯥꯗꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯍꯦꯛꯇ ꯅꯦꯠꯈꯥꯏ꯫ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯑꯔꯦꯝꯕ ꯄꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯗꯧꯅ ꯍꯩꯅꯖꯗꯦ ꯑꯩꯈꯣꯏꯗꯤ ꯗꯣꯟꯖꯥꯠ ꯆꯥꯕ ꯃꯤꯁꯤꯡꯁꯤꯒꯤ ꯂꯤꯆꯠꯁꯦ ꯇꯨꯀꯠꯆꯩ꯫ ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯊꯕꯥ ꯊꯔꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯣꯝ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯊꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯅꯦꯝꯒ ꯂꯣꯏꯅꯅ ꯀꯣꯇꯒꯤ ꯐꯧ ꯀꯟꯅ ꯈꯥꯏꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯊꯝꯕꯥꯜ ꯑꯗꯨ ꯃꯅꯝꯃꯕꯨ ꯂꯥꯛꯂꯥꯡꯗꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯅꯝꯃ! ꯏꯅꯝꯃꯥꯎ! ꯍꯣ ꯏꯅꯝꯃ! ꯑꯁ ꯁꯤꯈ꯭ꯔ ꯆꯠꯂꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ! ꯍꯣ ꯏꯅꯝꯃꯥꯎ! ꯊꯕꯥꯅ ꯊꯝꯕꯥꯜ ꯏꯅꯝꯃ ꯁꯤꯗ ꯐꯧ ꯈꯥꯏꯔꯤꯅꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯅ ꯑꯩ ꯀꯧꯕꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯧꯏꯗꯣ ꯇꯥꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯏꯅꯝꯃꯒꯤꯁꯦ ꯇꯥꯔꯟ ꯇꯥꯟ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯍꯩ ꯊꯝꯕꯥꯜ, ꯏꯃꯥꯒꯤ ꯊꯝꯕꯥꯜ, ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯉꯥꯡꯗꯣ꯫ ꯀꯩꯗꯧꯕꯒꯤ ꯅꯅꯝꯃꯅ ꯅꯪꯅ ꯀꯧꯕꯗ ꯇꯥꯅ ꯇꯥꯁꯤꯟꯅꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯀꯟꯅ ꯀꯧꯕꯕꯨ ꯀꯩꯗꯧꯕꯒꯤ ꯇꯥꯔꯣꯏꯗꯣꯏꯅꯣ? ꯈꯨꯝꯃꯨ ꯌꯥꯎꯅ ꯈꯨꯝꯃꯛꯇ꯭ꯔꯤꯕꯅꯤ ꯃꯥꯒꯤꯁꯦ꯫ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯐꯠꯇꯅ ꯈꯟꯕꯗꯣ ꯇꯧꯅꯨꯅꯦ ꯏꯕꯦꯝꯃ꯫ ꯈꯔꯁꯨ ꯐꯅ ꯈꯜꯂꯨꯅꯦ꯫ ꯑꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨꯅꯗꯤ ꯍꯌꯦꯡꯋꯥꯏ ꯆꯠꯅꯔꯣꯏ꯫ ꯊꯨꯝ ꯃꯄꯥꯛ ꯑꯃ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯄꯅ ꯍꯥꯟꯅꯤ꯫ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯨꯝ ꯃꯄꯥꯛꯇꯨꯃ ꯂꯣꯏꯅ ꯍꯦꯛ ꯊꯥꯛꯆꯤꯜꯂꯝꯃꯒ ꯍꯜꯂꯛꯑꯦꯗꯅ꯫ ꯌꯥꯔꯦꯁꯤ ꯊꯝꯕꯥꯜ ꯏꯃꯥꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨ꯫ ꯅꯊꯧ ꯅꯠꯇꯦ ꯈꯨꯝꯅꯤꯡꯂ ꯈꯨꯝꯅꯤ ꯈꯨꯝꯅꯤꯡꯗꯒ ꯇꯣꯛꯀꯅꯤ꯫ ꯂꯩꯃꯅ ꯏꯁ ꯍꯨꯏꯊꯧꯅꯤꯀꯣ ꯍꯩ ꯆꯤꯟꯐꯦꯡ ꯐꯕꯤ ꯂꯩꯁꯥꯕꯤ ꯆꯤꯟꯐꯦꯡ ꯐꯕꯤ ꯂꯩꯁꯥꯕꯤ꯫ ꯍꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯤꯟ ꯀꯟꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯤꯟꯐꯦꯡ ꯐꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯁꯦ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯊꯝꯕꯥꯜ ꯅꯪꯕꯣ? ꯏꯃꯥꯗ ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨ ꯍꯥꯏ ꯋꯥꯅꯤ꯫ ꯑꯗꯣ ꯅꯪꯅ ꯏꯅꯝꯃꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯍꯣ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯁꯤꯡꯖꯨ ꯈꯔ ꯁꯨꯔꯨ ꯂꯥꯎꯅ ꯍꯥꯏꯒꯦ ꯇꯧꯕ꯫ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯊꯥꯔꯤꯛꯊꯥ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯆꯦ ꯌꯥꯏ ꯀꯩꯅꯣ ꯏꯅꯝꯃ ꯀꯧꯕ ꯆꯠꯄꯕꯨ ꯑꯗꯨ ꯌꯥꯝ ꯀꯨꯏꯗꯨ ꯀꯩꯒꯤꯅꯣ? ꯏꯅꯝꯃ ꯁꯤꯡꯖꯨ ꯈꯤꯇ ꯁꯨꯔꯨ ꯂꯥꯎꯑꯣ ꯆꯤꯟꯁꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯅꯣꯏꯗꯤ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ? ꯄꯥꯜꯂꯤꯕ ꯅꯈꯨꯠꯇꯣ ꯅꯌꯥꯗ ꯍꯥꯎꯕ ꯍꯨꯝꯅꯕ ꯈꯛꯀꯤ ꯄꯥꯟꯕ ꯅꯈꯨꯠ ꯅꯠꯇꯦꯅꯦ꯫ ꯅꯁꯥꯅ ꯆꯥꯅꯤꯡꯂꯤꯕ ꯁꯤꯡꯖꯨꯗꯣ ꯅꯣꯏ ꯅꯁꯥꯅ ꯁꯨꯖꯔꯒ ꯆꯥꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯍꯥ ꯍꯦꯛ ꯇꯧꯕꯒ ꯅꯅꯝꯃꯁꯤꯗ ꯅꯣꯏꯅ ꯍꯦꯛꯇ ꯊꯧꯗꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯅꯝꯃꯁꯤꯕꯨ ꯅꯣꯏꯒꯤ ꯅꯈꯥ ꯊꯥꯕ ꯃꯤꯔꯣ ꯅꯣꯏꯅ ꯄꯥꯈꯣꯜ ꯁꯤꯔꯤꯕꯗꯣ? ꯊꯥꯔꯤꯛꯊꯥꯅ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯛꯀꯟ ꯆꯪꯕꯤꯁꯦ꯫ ꯃꯃꯧ ꯅꯨꯄꯤꯁꯤꯗ ꯀꯔꯤꯝꯇꯒ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯉꯥꯡꯗꯨꯒꯤ ꯆꯩꯗꯨꯒꯤ ꯃꯌꯥꯁꯤ ꯀꯥꯗꯅ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯌꯥꯗꯕ ꯋꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦ꯫ ꯅꯣꯏꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯅ ꯂꯩꯔꯒ ꯅꯅꯝꯃꯁꯤꯅ ꯅꯈꯥ ꯊꯥꯕ ꯑꯉꯥꯡꯗꯧꯅ ꯅꯣꯏꯅ ꯄꯥꯈꯣꯟ ꯁꯨꯝ ꯁꯤꯔꯕꯗꯤ ꯑꯩꯅ ꯉꯥꯡꯂꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕ꯫ ꯊꯝꯕꯥꯜꯅ ꯏꯃꯥ ꯅꯪꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯇꯤ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯃꯧꯁꯤꯅꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯊꯔꯣꯅ ꯐꯠ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣ ꯑꯗꯨꯕꯨꯗꯤ ꯏꯃꯥꯗ ꯅꯠꯇꯦ ꯇꯥꯆꯧꯁꯨꯅꯤ꯫ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧꯁꯤꯅ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯕ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯃꯥ ꯅꯆꯥꯅꯤꯉꯣꯜ ꯑꯩꯈꯣꯏ ꯑꯍꯨꯝꯗꯒꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯃꯧꯁꯤꯅꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕ ꯍꯥꯏꯕꯨꯅꯦ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯆꯁꯅꯤꯀꯣ꯫ ꯍꯌꯦꯡ ꯏꯃꯥꯅ ꯁꯣꯜꯂꯛꯅꯕ ꯀꯥꯟꯗ ꯏꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯅꯆꯥꯅꯤꯉꯣꯜ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯠꯇꯅ ꯏꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯂꯩꯖꯔꯦ꯫ ꯍꯌꯦꯡ ꯑꯩꯅ ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯅꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯀꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯍꯩ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ꯫ ꯊꯕꯛ ꯉꯥꯏꯍꯥꯛꯇ ꯇꯧꯒꯦ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒꯅꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ ꯆꯠꯂꯣ꯫ ꯊꯔꯣꯅ ꯏꯃꯥꯅ ꯇꯥꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯀꯅꯤꯌꯦ꯫ ꯏꯅꯝꯃ ꯌꯥꯝ ꯊꯨꯅ ꯁꯤꯡꯖꯨ ꯁꯨꯔꯨ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯅꯤꯡꯗꯕꯤ ꯅꯤꯉꯣꯜ ꯑꯍꯨꯝꯗꯨ ꯆꯠꯈꯤ꯫ ꯂꯩꯃꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯂꯥꯏꯃ ꯏꯆꯥꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯔꯥꯏ ꯃꯆꯦꯠ ꯑꯃꯗ ꯐꯥꯎ ꯍꯦꯛ ꯄꯛꯇꯦꯍꯦ꯫ ꯊꯕꯥꯅ ꯏꯃꯥ ꯐꯧꯁꯦ ꯁꯠ ꯈꯥꯏꯕ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯏꯆꯜ ꯑꯍꯨꯝꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯁꯤꯡꯖꯨꯁꯦ ꯁꯨꯕꯤꯗ꯭ꯔꯗꯤ ꯑꯃꯨꯛ ꯋꯥꯔꯧꯈ꯭ꯔꯅꯤ꯫ ꯁꯨꯔꯨꯅꯨ ꯀꯩꯗꯧꯕꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯁꯨꯝ ꯇꯧꯗꯣꯏꯅꯣ? ꯅꯪ ꯑꯃꯁꯨꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯈꯩ ꯁꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯊꯛ ꯀꯥꯔꯛꯄ ꯁꯣꯏꯔꯣꯏ꯫ ꯃꯅꯝꯃꯅꯦꯅ ꯀꯣꯏꯖꯗꯅ ꯇꯧꯖꯩꯅꯤꯗ ꯏꯃꯥ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯁꯨꯅꯤꯡꯗꯕꯤ ꯅꯤꯉꯣꯜ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯅꯝꯃꯕꯨ ꯑꯗꯨꯃꯛ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯃꯈꯥ ꯊꯥꯕ ꯑꯃꯒꯨꯝꯅ ꯊꯧꯗꯥꯗꯨꯅ ꯃꯅꯝꯃꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯆꯜ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯕꯥ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯨꯅꯤꯡꯗꯕꯤ ꯃꯇꯟ ꯇꯟꯕꯤ ꯍꯩꯄꯥ ꯁꯤꯡꯕꯤ ꯅꯤꯉꯣꯜ ꯑꯍꯨꯝ ꯑꯁꯤꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯃꯣꯏ ꯇꯥꯆꯧ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯒ ꯃꯣꯏ ꯇꯥꯆꯧꯒꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯀꯩꯅꯣꯅꯦ ꯏꯃꯧꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯌꯨ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ ꯊꯕꯥ? ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯆꯤꯡꯅꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫
ꯏꯆꯜ ꯑꯍꯨꯝꯅ ꯑꯩꯕꯨ ꯃꯅꯝꯃ ꯑꯃꯅꯤ ꯍꯥꯏꯅ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯩꯕꯨ ꯃꯈꯥ ꯊꯥꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯊꯧꯗꯥꯗꯨꯗ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯃꯅꯝꯃ ꯑꯃ ꯑꯣꯏꯅ ꯆꯨꯝꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯅꯗꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯕ ꯀꯥꯟꯗ ꯃꯈꯣꯏ ꯃꯧ ꯆꯟꯅꯗꯕꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯅ ꯅꯈꯣꯏꯒꯤ ꯅꯃꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯇ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯕꯨꯁꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯅꯝ ꯑꯃ ꯑꯣꯏꯅ ꯏꯆꯜ ꯑꯍꯨꯝ ꯑꯁꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯦ ꯁꯦꯝꯗꯣꯛꯄ ꯆꯨꯝꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯃꯁꯤꯗ ꯏꯃꯥ ꯑꯃꯗꯤ ꯃꯣꯏ ꯇꯥꯆꯧꯅ ꯀꯔꯤ ꯈꯜꯂꯤ? ꯏꯃꯥ ꯑꯃꯗꯤ ꯃꯣꯏ ꯇꯥꯆꯧꯒꯤ ꯋꯥ ꯇꯥꯗꯅ ꯑꯩ ꯊꯕꯛ ꯑꯁꯤ ꯇꯧꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯗꯨꯗ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅ ꯀꯩꯅꯣ? ꯑꯩꯗꯤ ꯅꯍꯥꯟꯅ ꯅꯪꯉꯣꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯣꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯑꯩꯅ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕ, ꯇꯥꯗ꯭ꯔꯕ, ꯂꯝꯍꯦꯟꯕꯤ ꯁꯨꯅꯤꯡꯗꯕꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯋꯥꯔꯛꯑꯣꯃꯣ꯫ ꯑꯩꯒꯤ ꯏꯆꯜ ꯑꯍꯨꯝꯁꯦ ꯃꯕꯨꯡꯉꯩꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯏꯆꯜ ꯑꯍꯨꯝꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯣꯡꯃꯇ ꯃꯣꯏꯕꯨ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯀꯟꯅ ꯐꯥꯎꯕ ꯉꯥꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯂꯨꯔꯒ ꯏꯆꯜꯁꯤꯡꯁꯤꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤ ꯈꯟꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯊꯕꯥ, ꯅꯪꯅ ꯑꯩꯒꯤ ꯏꯆꯜ ꯑꯍꯨꯝꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯛꯄꯗ ꯑꯩ ꯅꯉꯣꯟꯗ ꯊꯤꯡꯂꯣꯏ꯫ ꯏꯃꯥꯁꯨ ꯏꯃꯧꯅ ꯏꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯁꯦ ꯉꯥꯡ ꯁꯛꯇꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯩꯅ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯏꯃꯥꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯛꯎ꯫ ꯃꯁꯤꯗꯤ ꯏꯃꯥꯅꯦ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯂꯝꯕꯨ ꯍꯦꯜꯂꯕ ꯐꯨꯊꯔꯣ ꯁꯤ ꯂꯩꯔꯦꯍꯦ ꯏꯃꯥꯗꯤ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯔꯕꯗ ꯊꯕꯥ ꯁꯨꯅꯤꯡꯗꯕꯤ, ꯊꯛꯈꯥ ꯈꯪꯗꯕꯤ ꯃꯆꯜ ꯑꯍꯨꯝꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯛꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯨꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯃꯅꯤꯡ ꯑꯗꯨꯗ ꯐꯤ ꯁꯨꯗꯨ ꯂꯩꯔꯤꯉꯩ ꯊꯥꯔꯤꯛꯊꯥ ꯐꯤꯌꯥꯝ ꯑꯃ ꯀꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯤ ꯏꯅꯝꯃ, ꯏꯅꯝꯃꯅ ꯐꯤ ꯁꯨꯔꯤꯉꯩ ꯑꯩꯒꯤꯒ ꯏꯆꯦꯍꯜꯒꯤꯒ ꯏꯆꯦꯌꯥꯏꯒꯤꯒ ꯐꯤ ꯑꯃꯣꯠꯄꯁꯤꯡꯁꯤꯁꯨ ꯌꯥꯎꯊꯣꯛꯎ꯫ ꯑꯁꯤ ꯍꯥꯏꯅ ꯐꯤꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯗꯣꯞ ꯊꯥꯗꯩ꯫ ꯐꯤꯗꯣ ꯃꯆꯨ ꯇꯥꯅ ꯐꯖꯅ ꯁꯨꯀꯣ꯫ ꯅꯪꯅ ꯐꯤ ꯁꯨꯕꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦ, ꯐꯖꯅ ꯁꯨ꯫ ꯊꯕꯥ ꯐꯤ ꯁꯨꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯊꯥꯔꯤꯛꯊꯥ, ꯅꯣꯏꯁꯨ ꯅꯣꯏ ꯅꯁꯥꯒꯤꯅ ꯐꯤ ꯑꯃꯣꯠꯄꯁꯤ ꯐꯥꯎꯗꯤ ꯅꯁꯥ ꯅꯁꯥꯅ ꯁꯨꯖꯕ ꯌꯥꯕꯅꯤ꯫ ꯅꯣꯏꯒꯤꯅ ꯐꯤꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯨꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯁ, ꯀꯔꯤꯕ? ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯦ ꯏꯁꯥꯅ ꯁꯨꯖꯗꯣꯏꯕ? ꯅꯪ ꯂꯩꯔꯤꯁꯤ ꯀꯩꯗꯧꯅꯕꯅꯣ? ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯂꯩꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ? ꯏꯕꯦꯝꯃ, ꯊꯕꯛ ꯄꯨꯝꯕ ꯃꯧꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯅꯤꯡꯉꯣꯜ ꯍꯥꯏꯗꯣ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯅꯈꯣꯏꯗꯧꯅ ꯂꯩꯔꯤꯕ ꯏꯅꯝꯃꯗꯨꯗ ꯅꯣꯡꯃꯇ ꯄꯥꯈꯣꯟ ꯁꯤꯗꯦ, ꯊꯧꯗꯥꯗꯦ꯫ ꯅꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦ꯫ ꯑꯩꯁꯨ ꯅꯣꯏꯁꯦ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯅ ꯁꯨꯝ ꯅꯣꯏꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯁꯤꯗ ꯅꯣꯏ ꯑꯩꯒꯤ ꯏꯊꯛ ꯀꯥꯔꯛ ꯇꯧꯔꯦ꯫ ꯍꯦꯔꯥ, ꯀꯩꯅꯣꯗ ꯏꯅꯝꯃ, ꯐꯤ ꯈꯔ ꯁꯨ ꯍꯥꯏꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯐꯤꯁꯦ ꯁꯨ ꯍꯥꯏꯔꯗꯤ ꯀꯣꯛꯁꯨ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯅꯨ, ꯅꯠꯇ꯭ꯔꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ꯫ ꯍꯦ, ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯐꯖꯅ ꯉꯥꯡ꯫ ꯊꯛꯈꯥ ꯈꯪꯗꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ꯫ ꯅꯍꯥꯟꯈꯩ ꯄꯪꯇꯧ ꯇꯧꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯑꯉꯥꯡꯗꯧꯅ ꯅꯪ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯊꯧꯗꯥꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯇꯥꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯊꯣꯛꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯊꯥꯔꯤꯛꯊꯥ? ꯏꯆꯦ ꯌꯥꯏ, ꯇꯨ ꯃꯁꯤꯒꯤ ꯃꯧꯁꯦ ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯆꯤꯟ ꯀꯁꯦ ꯌꯥꯝ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯁꯦ ꯃꯥꯅ ꯐꯤ ꯁꯨꯔꯤꯉꯩꯁꯤꯗ ꯈꯔ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯒ ꯃꯥꯅ ꯅꯁꯥꯒꯤꯅ ꯐꯤꯗꯤ ꯅꯁꯥ ꯅꯁꯥꯅ ꯁꯨꯖꯧ, ꯃꯥꯗꯤ ꯁꯨꯕ ꯉꯝꯂꯣꯏ ꯈꯩꯗꯅ ꯍꯥꯏꯔꯤꯕ꯫ ꯀꯩꯅꯣ ꯏꯅꯝꯃ, ꯐꯤ ꯁꯨꯕꯤꯌꯨ ꯍꯥꯏꯔꯗꯤ ꯀꯣꯛ ꯁꯨꯕ ꯌꯥꯗꯕ꯭ꯔꯣ? ꯂꯩꯃꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯈꯔꯅꯁꯨ ꯇꯧꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯅꯣꯏꯁꯨ ꯐꯃꯨꯡꯗ ꯇꯨꯝꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯒꯤ ꯁꯦꯟ ꯏꯅꯕꯅ ꯐꯤꯁꯤꯗꯤ ꯅꯁꯥꯅ ꯁꯨꯖꯧ ꯍꯥꯏꯕꯅꯤ꯫ ꯅꯁꯥꯒꯤ ꯊꯕꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯧꯍꯜꯂꯗꯤ ꯑꯩꯁꯨ ꯋꯥ ꯉꯥꯡꯂꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯣꯡꯃꯇ ꯑꯩꯅ ꯅꯣꯏꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯌꯥꯎꯍꯟꯕ꯭ꯔꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯐꯪꯉꯤ ꯃꯅꯥ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯅꯁꯥꯒꯤ ꯊꯕꯛ ꯐꯥꯎꯕ ꯅꯁꯥꯅ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯑꯩꯅꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯊꯝꯕꯥꯜ, ꯏꯁ, ꯏꯅꯝꯃꯒꯤꯁꯤꯗꯤ ꯐꯣꯡ ꯍꯦꯛꯇ ꯁꯤꯡꯅꯔꯦꯅꯦ꯫ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯦꯅ ꯏꯅꯝꯃꯗꯤ ꯑꯩꯈꯣꯏꯗ ꯃꯥꯂꯣꯝ ꯊꯝꯗꯅ ꯂꯩꯔꯝꯃꯤ ꯋꯥ ꯑꯣꯏꯔꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯂꯩꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯤꯗꯤꯅꯦ ꯃꯤꯅꯥꯏ, ꯈꯪꯂꯕ? ꯃꯤꯅꯥꯏꯗꯤꯅꯦ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯕ ꯇꯧꯒꯗꯕ꯫ ꯊꯝꯕꯥꯜ, ꯑꯩꯁꯦ ꯅꯅꯝꯃꯅꯤ꯫ ꯋꯥ ꯉꯥꯡꯕꯗ ꯐꯖꯅ ꯉꯥꯡ, ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯁꯤꯖꯤꯟꯅꯔꯛꯀꯅꯨ꯫
ꯌꯥꯝꯅ ꯊꯛꯈꯥ ꯈꯪꯂꯛꯇ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯟꯅꯔꯣꯏ ꯏꯁ ꯑꯩ ꯊꯛꯈꯥ ꯈꯪꯗ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯅꯪ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯔꯕ ꯑꯁꯤ ꯍꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯊꯝꯕꯥꯜ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯇꯧꯗꯨꯗ ꯊꯥꯔꯤꯛꯊꯥꯁꯨ ꯃꯁꯤꯌꯥꯏꯒꯤ ꯃꯤꯆꯪꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤꯌꯥꯏꯅ ꯃꯅꯝꯕꯨ ꯐꯨꯔꯕꯗꯤ ꯃꯥꯁꯨ ꯌꯥꯎꯁꯤꯟꯒꯦ ꯈꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯅꯣꯏꯁꯦ ꯁꯨꯝ ꯃꯥꯟꯅꯔꯒ ꯀꯩꯗꯧꯔꯒꯕꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯕꯤꯕꯁꯤꯗ ꯑꯩꯁꯦ ꯅꯣꯏꯅ ꯁꯨꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯊꯝꯕꯥꯜꯅ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯎꯁꯤꯠꯇꯣꯏꯕ ꯃꯧꯅꯒ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯗꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ ꯐꯤꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯅꯦ ꯅꯪ ꯑꯩꯅ ꯏꯅꯝꯃꯅꯤ ꯀꯥꯏꯅ ꯀꯧꯔꯛꯄ ꯌꯥꯏ ꯅꯣꯏꯅ ꯁꯨ ꯍꯥꯏꯔꯒ ꯑꯩꯅ ꯁꯨꯒꯗꯕ ꯅꯠꯇꯦ ꯄꯥꯜꯂꯤꯕ ꯅꯈꯨꯠꯇꯣ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯅꯠꯇꯦ ꯄꯥꯜꯂꯤꯕ ꯈꯨꯠꯁꯦ ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯄꯥꯜꯂꯤꯕ ꯈꯨꯠꯁꯦ ꯍꯧꯖꯤꯛ ꯃꯊꯧ ꯇꯧꯕ ꯇꯥꯔꯦꯍꯦ ꯍꯦ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦ ꯊꯥꯔꯤꯛꯊꯥ ꯂꯥꯎ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯁꯤ ꯏꯕꯥꯅꯤ ꯆꯪꯅ ꯇꯣꯠꯁꯤ ꯂꯥꯎ ꯏꯁꯤ ꯌꯥꯏ ꯃꯁꯤ ꯉꯜꯂꯤꯉꯩꯁꯤꯗ ꯋꯥꯔꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯤꯗꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛꯇ ꯍꯤꯛꯇꯣꯛꯄ ꯉꯝꯗꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯂꯒ ꯐꯨꯊꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥꯅ ꯃꯅꯝꯃ ꯊꯕꯥꯕꯨ ꯐꯨꯔꯒꯦ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯐꯠꯇꯕꯤ ꯊꯕꯥꯅꯤ ꯍꯥꯏꯕ ꯃꯈꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯊꯕꯥ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈꯤꯗꯨꯅ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯨ ꯀꯥꯡꯂꯛꯇꯨꯅ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛꯊꯥꯒꯗꯨ ꯃꯥꯅ ꯑꯣꯏꯅ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ ꯅꯣꯏꯅꯒ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯌꯥꯕꯤ ꯊꯕꯥ ꯅꯠꯇꯦ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯅꯊꯛ ꯊꯣꯡꯕ ꯍꯜꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯅꯣꯏꯅꯤ ꯉꯁꯤꯗꯤ ꯏꯈꯨꯠ ꯄꯦꯟꯅ ꯐꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅ ꯐꯔ ꯍꯥꯏꯗꯠꯂꯤ ꯊꯝꯕꯥꯜꯅ ꯑꯁ ꯑꯌꯣ ꯍꯤꯡ ꯆꯥꯕꯤ ꯊꯥꯗꯣꯛꯎꯅꯦ ꯃꯤꯒꯤ ꯃꯁꯝꯁꯤꯕꯨ ꯂꯧꯍꯣꯟ ꯐꯣꯏꯕꯗꯧꯅ ꯍꯦꯛꯇ ꯐꯣꯏꯃꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯊꯥꯔꯤꯛꯊꯥꯅ ꯑꯩ ꯁꯤꯔꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯊꯥꯗꯣꯛ ꯍꯤꯡ ꯆꯥꯕꯤ ꯏꯆꯦ ꯌꯥꯏ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯃꯨꯛꯇ ꯐꯨ ꯍꯥꯏꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯅꯤꯗ ꯐꯨꯗꯅꯒ ꯇꯧꯔꯤꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯝꯇ ꯈꯪꯍꯜꯂꯣꯕ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯍꯧꯈꯣꯕ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯣꯏꯅ ꯀꯔꯤ ꯁꯥꯒꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯍꯥ ꯍꯌꯦꯡꯈꯩ ꯅꯣꯏꯅꯤ ꯉꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯉꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏ ꯈꯨꯝꯃꯣ ꯅꯆꯤꯟꯗ ꯈꯨꯝꯃꯣ ꯍꯌꯦꯡꯈꯩ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥꯒꯤ ꯃꯊꯨꯟ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯗꯤꯛ ꯀꯥꯎꯊꯩ ꯊꯝꯕꯥꯜꯅ ꯑꯌꯣ ꯑꯃ ꯅꯤꯡꯒꯣꯡ ꯀꯥꯏꯔꯦ ꯏꯅꯝꯃ ꯑꯩ ꯂꯥꯜꯂꯦ ꯏꯅꯝꯃ ꯃꯇꯨꯡ ꯃꯅꯥꯎ ꯏꯅꯝꯃꯗ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯐꯨꯔꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯑꯩ ꯂꯥꯜꯂꯦꯕ ꯏꯅꯝꯃ ꯑꯩꯁꯨ ꯂꯥꯜꯂꯦ ꯐꯨꯔꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯊꯛꯈꯥ ꯈꯪꯗꯕ ꯋꯥ ꯉꯥꯡꯖꯔꯔꯣই 이나마다 아무 까나 탕다자로이 후리 쓱 들리뽀 아이 시더우리 ꯑꯁꯤ ꯍꯥꯏꯔꯕꯗ ꯊꯕꯥꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥꯕꯨ ꯐꯨꯔꯤꯕꯗꯨ ꯂꯦꯞꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯃꯕꯨꯡꯕꯨ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯊꯥꯔꯣꯅ ꯅꯣꯏꯅꯤ ꯁꯨꯔꯤꯕꯨ ꯃꯤꯅ ꯂꯥꯏꯅ ꯉꯝꯍꯜꯂꯦ ꯉꯁꯥꯏ ꯑꯩ ꯂꯩꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯦꯕ ꯑꯩꯉꯣꯟꯗ ꯀꯣꯏꯔꯝꯂꯕꯗꯤ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯃꯁꯝꯗ ꯀꯣꯛꯅ ꯐꯣꯏꯗꯠꯀꯗꯕꯅꯤ ꯊꯝꯕꯥꯜꯅ ꯏꯆꯦꯅ ꯈꯪꯗꯕꯒꯤꯅꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯁꯤꯡ ꯃꯁꯣꯟ ꯑꯃ ꯇꯧꯏ ꯑꯩꯈꯣꯏ ꯑꯅꯤꯒꯁꯦ ꯃꯥꯅ ꯍꯦꯛꯇ ꯁꯥꯁꯟ ꯐꯨꯕꯗꯧꯅ ꯐꯨꯊꯔꯤꯁꯦ ꯈꯨꯠ ꯍꯟꯕꯒꯤ ꯇꯥꯟꯖꯥꯒ ꯐꯪꯕ ꯖꯥꯠ ꯅꯠꯇꯦ ꯊꯥꯔꯤꯛꯊꯥ ꯄꯦꯍꯧ ꯇꯧꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯐꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨꯗꯤ ꯈꯪꯏꯗꯅ ꯇꯥꯆꯧ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯣꯕ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯐꯨꯕꯗ ꯇꯥꯆꯧꯗ ꯁꯤꯡꯅꯔ ꯇꯝꯊꯣꯛꯂꯒ ꯃꯉꯛ ꯁꯝꯁꯤ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯜꯂꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯈꯤꯒꯦꯕ ꯃꯥ ꯊꯥꯔꯣꯅ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯃꯆꯜ ꯑꯩꯈꯣꯏꯕꯨ ꯁꯣꯛꯄ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯇꯥꯆꯧꯅ ꯀꯔꯤꯒꯨꯝꯕ ꯏꯅꯝꯃꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯨꯏ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯇꯥꯆꯧꯅ ꯏꯅꯝꯃꯁꯦ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯈꯪꯈ꯭ꯔꯕꯣ ꯏꯅꯝꯃꯅ ꯅꯣꯏꯅꯤ ꯐꯨꯏ ꯍꯥꯏꯕꯗꯣ ꯊꯝꯕꯥꯜꯅ ꯈꯪꯈ꯭ꯔꯕꯅꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯏꯃꯥꯗꯤ ꯏꯅꯝꯃꯗꯒ ꯆꯩꯗ꯭ꯔꯣ ꯆꯩꯗꯦ ꯀꯩꯅꯣ ꯏꯃꯥꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯑꯁꯥꯟꯕꯤꯅꯤ ꯃꯆꯥ ꯑꯩꯈꯣꯏꯕꯨꯗꯤ ꯃꯃꯧꯁꯤꯅ ꯍꯦꯟꯈ꯭ꯔꯕꯅꯤ ꯏꯅꯝꯃꯅ ꯑꯁꯨꯛ ꯊꯤꯅ ꯑꯩꯒ ꯊꯥꯔꯤꯛꯊꯥꯒ ꯐꯨꯔꯤꯁꯦ ꯏꯅꯝꯃꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ ꯑꯩꯈꯣꯏꯗ ꯗꯣꯡ ꯁꯤꯜꯂꯒ ꯆꯩꯔꯛꯏꯅꯤ ꯊꯥꯔꯣꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯧꯁꯤꯗ ꯆꯣꯡꯈ꯭ꯔꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯥꯅ ꯍꯦꯛ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯏꯃꯥꯁꯦ ꯃꯥꯅ ꯑꯗꯨꯝ ꯆꯣꯡꯈ꯭ꯔꯦ ꯍꯥꯏꯅꯔꯤꯉꯩꯗ ꯇꯥꯆꯧꯗꯤ ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯃꯈꯣꯜ ꯇꯥꯏ ꯊꯝꯕꯥꯜꯅ ꯑꯗꯨꯗꯤ ꯄꯥꯎ ꯇꯝꯂꯨꯔꯁꯤ ꯂꯥꯎ ꯊꯥꯔꯤꯛꯊꯥ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯍꯧꯗꯨꯅ ꯊꯥꯔꯣ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯅꯤꯁꯦ ꯑꯩꯗꯤ ꯐꯅ ꯀꯟꯕ꯭ꯔꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯜꯂꯝꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯅ ꯀꯜꯂꯤꯁꯤꯗꯤ ꯃꯆꯜ ꯈꯛꯇ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯧꯁꯤꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯧꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯝꯕꯅꯤ ꯑꯗꯨꯝ ꯍꯟꯗꯛ ꯃꯔꯛꯇꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃ ꯇꯧꯈꯠꯂꯛꯏ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛ ꯊꯥꯒꯗꯨ ꯀꯞꯇꯨꯅ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯀꯞꯇꯨꯅ ꯆꯪꯂꯛꯄꯗꯨꯗ "ꯑꯦ ꯀꯩꯗꯧꯔꯦ ꯅꯣꯏꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯆꯪꯉꯛꯏꯗꯨꯅ?" ꯊꯥꯔꯤꯛ ꯊꯥꯅ "ꯇꯥꯆꯧꯅ ꯏꯅꯝꯃꯅ ꯑꯩꯈꯣꯏꯕꯨ ꯐꯨꯏ ꯍꯥꯏꯔꯒ ꯏꯅꯝꯃꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯅꯅꯝꯃꯅ ꯐꯨꯕꯕꯨ ꯐꯨꯖꯤꯟꯁꯅꯨ, ꯂꯝꯍꯦꯜꯂꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ꯭ꯔꯗꯤ ꯆꯩ ꯆꯥꯖꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯏꯅꯦ." ꯊꯝꯕꯥꯜꯅ "ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯏꯅꯝꯃꯅ ꯆꯨꯝꯈ꯭ꯔꯦ, ꯏꯅꯝꯃꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦ. ꯃꯆꯜꯂꯩꯈꯣꯏꯕꯨ ꯁꯣꯛꯄ ꯌꯥꯗꯕ ꯇꯥꯆꯧꯁꯦ ꯉꯁꯤꯗꯤ ꯃꯧ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯆꯜꯂꯩꯈꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯏ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯤꯛ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ "ꯍꯩ ꯊꯥꯔꯣ, ꯊꯝꯕꯥꯜ, ꯊꯥꯔꯤꯛ ꯊꯥ, ꯍꯧꯒꯠꯂꯨ, ꯃꯇꯝꯁꯤ ꯊꯦꯡꯂꯦ. ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯍꯨꯝ. ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨ, ꯃꯇꯝꯁꯤ ꯑꯥ ꯌꯧꯔꯦ." ꯊꯥꯔꯣꯅ "ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ, ꯀ꯭ꯋꯥꯛ ꯇꯧꯅ ꯁ꯭ꯋꯥꯏꯗ ꯈꯣꯡꯒꯅꯨ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ. ꯍꯧꯒꯠꯂꯣ, ꯃꯇꯝꯁꯤ ꯑꯥ ꯌꯧꯈ꯭ꯔꯦ, ꯍꯧꯒꯠꯂꯣ ꯌꯥꯔꯦ, ꯁꯤꯁꯦ ꯍꯧꯒꯠꯂꯣꯁꯤ." ꯑꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯅꯝꯃꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯇꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯊꯥꯕ ꯃꯆꯜ ꯑꯍꯨꯝꯅ ꯃꯥꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯅꯤꯡꯒꯣꯜ ꯑꯍꯨꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯖ꯭ꯋꯥꯏ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯅꯤꯡꯒꯣꯜ ꯑꯍꯨꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯊꯥꯔꯣꯅ "ꯀꯩꯅꯣ ꯏꯅꯝꯃ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯤꯅ ꯍꯧꯗꯣꯛꯄ ꯇꯥꯗ ꯅꯅꯥ ꯀꯟꯁꯤꯜꯂꯒ ꯇꯨꯝꯂꯒ ꯂꯩꯕꯩꯅꯤ ꯑꯩꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯗꯣ. ꯍꯧꯖꯤꯛꯁꯦ ꯅꯣꯡꯉꯥꯜꯂꯕꯅꯤ, ꯍꯧꯖꯤꯛꯄꯨ ꯇꯨꯝꯗ ꯂꯩꯕꯒꯤ ꯃꯇꯝꯂꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯅꯦ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ." "ꯑꯦ ꯀꯩꯗꯧꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯣꯏꯕ? ꯉꯝꯗ꯭ꯔꯦ, ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ ꯀꯥꯏꯅ. ꯀꯔꯤꯒꯤ ꯉꯝꯗꯕ? ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯍꯨꯝꯅꯅꯦ ꯅꯍꯥꯟꯈꯩ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯗꯅ ꯂꯩꯕꯗꯣ ꯌꯥꯔꯣꯏ. ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯍꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯅꯣꯏ ꯑꯍꯨꯝꯒꯤ ꯂꯤꯆꯠꯇꯣ ꯑꯩꯅ ꯆꯨꯝꯊꯣꯛꯄ ꯍꯧꯔꯕꯅꯤ." ꯊꯥꯔꯣꯅ "ꯍꯦꯔꯥ ꯏꯅꯝꯃ, ꯀꯅꯥꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯉꯥꯡꯂꯤꯕꯅꯣ? ꯏꯅꯝꯃꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯆꯨꯝꯊꯣꯛꯇꯣꯏꯅꯦ ꯍꯥꯏꯖꯔꯤꯅꯣ?" ꯊꯥꯕꯥꯅ "ꯅꯣꯏꯒꯤ ꯅꯅꯝꯃ ꯑꯣꯏꯕꯒꯤꯅꯦ ꯑꯩꯅ ꯅꯣꯏꯒꯤ ꯂꯝꯆꯠ ꯆꯨꯝꯊꯣꯛꯀꯅꯤꯅ ꯍꯥꯏꯔꯤꯁꯦ. ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯍꯨꯝ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯅꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯤ." ꯊꯥꯔꯣꯅ "ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ. ꯑꯩꯈꯣꯏꯁꯤꯕꯨ ꯏꯅꯝꯃꯒꯤ ꯅꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯏꯅꯝꯃꯅ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛ ꯊꯥꯒꯗ ꯉꯝꯂꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯌꯥꯔꯣꯏ. ꯑꯩꯉꯣꯟꯗꯗꯤ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ." "ꯑꯣ, ꯑꯗꯨꯕꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯍꯥꯏ ꯀꯥꯟꯅꯗꯦ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ. ꯑꯗꯨꯒꯅꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯗꯣ ꯋꯥꯏ ꯁꯤꯠꯂꯝ ꯁꯦꯡꯗꯣꯛꯁꯤꯜꯂꯝꯃꯨ. ꯑꯩ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ. ꯑꯩꯅ ꯏꯔꯨꯕ ꯂꯣꯏꯕꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯁꯨꯃꯥꯡꯒꯗꯣ ꯋꯥꯏ ꯁꯤꯠꯅ ꯇꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯊꯥꯔꯣꯅ "ꯇꯩꯔꯅꯤꯍꯦ, ꯅꯋꯥ ꯂꯧꯗꯦ, ꯇꯨꯝꯊꯣꯛꯀꯦ." ꯊꯥꯔꯤꯛ ꯊꯥꯅ "ꯏꯆꯦꯜ, ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯇꯧꯍꯧꯕꯅ ꯐꯅꯤꯌꯦ, ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ." "ꯍꯦ ꯕꯤꯀꯤꯊꯤ, ꯇꯥꯅꯤꯡꯗꯦ. ꯅꯪ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯣ? ꯀꯤꯔꯗꯤ ꯅꯪ ꯍꯦꯛ ꯇꯧꯔꯁꯨ ꯆꯠꯂꯣ, ꯑꯩꯗꯤ ꯇꯧꯔꯣꯏ, ꯉꯝꯗꯦ." ꯊꯝꯕꯥꯜꯅ "ꯊꯥꯔꯤꯛ ꯊꯥ, ꯂꯥꯎꯍꯦ, ꯑꯩꯈꯣꯏꯗꯤ ꯇꯧꯔꯨꯁꯤ. ꯏꯆꯦꯗꯤ ꯏꯅꯝꯃꯒꯤ ꯈꯨꯐꯨ ꯈꯪꯗ꯭ꯔꯤꯕꯒꯤꯅꯤ. ꯅꯪꯉꯩꯗꯤ ꯉꯔꯥꯡ ꯏꯅꯝꯃꯒꯤ ꯈꯨꯐꯨꯗꯣ ꯈꯪꯂꯕꯅꯤꯅ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯇꯧꯍꯧꯕꯅ ꯐꯅꯤ." "ꯍꯣꯏ ꯏꯆꯦ ꯌꯥꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯉꯔꯥꯡꯗꯒꯤ ꯌꯥꯝ ꯀꯤꯖꯔꯦ." ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛ ꯊꯥꯒꯗꯤ ꯃꯅꯝꯃꯅ ꯍꯥꯏꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕ ꯍꯥꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯣ ꯃꯥꯗꯤ ꯃꯅꯝꯃꯒꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯕ ꯏꯔꯨ ꯁꯥꯗꯦꯡꯂꯕ ꯃꯇꯨꯡ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯕꯒꯤ ꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯐꯨ ꯎꯌꯥꯟꯗꯨ ꯇꯥꯞ ꯇꯥꯞ パイꯗꯨꯅ "ꯆꯥꯛꯁꯤꯕꯨ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯆꯥꯛ ꯂꯥꯝꯃꯦꯅꯦ ꯑꯩꯗꯤ. ꯏꯟꯁꯥꯡꯁꯤꯅ ꯀꯩꯅꯣ ꯊꯣꯡꯉꯤꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯅ ꯎꯌꯥꯟ ꯃꯈꯨꯝꯒꯗꯨ ꯍꯥꯡꯗꯅ ꯌꯦꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯊꯥꯕ ꯁꯥꯎꯅ "ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯏꯔꯨ ꯂꯨꯏ ꯈꯪꯗꯦ ꯂꯨꯗꯦ ꯈꯪꯗꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯐꯨ ꯎꯌꯥꯟꯒꯗꯣ ꯍꯦꯛꯇ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯕꯨ. ꯅꯠꯇꯦ ꯅꯪꯕꯨ ꯏꯔꯨ ꯂꯨꯔꯕ꯭ꯔꯣ?" "ꯂꯨꯗꯦ, ꯂꯨꯗ꯭ꯔꯁꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯏꯔꯨꯗ꯭ꯔꯗꯤ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ?" ꯂꯩꯗꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ. ꯑꯗꯨꯛ ꯌꯥꯝꯅ ꯆꯍꯤ ꯌꯥꯝꯂꯕ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯅꯪꯅ ꯋꯥꯈꯜ ꯈꯖꯤꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯔꯨ ꯂꯨꯖꯗꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯪꯉꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯔꯨ ꯂꯨꯖꯗ꯭ꯔꯁꯨ ꯆꯥꯛꯈꯨꯝ ꯆꯪꯕ ꯑꯗꯨꯝ ꯌꯥꯏ. ꯃꯁꯤꯗꯅꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤꯁꯦ ꯁꯦꯝꯗꯣꯔꯛꯀꯦ ꯈꯟꯒꯅꯨ. ꯀꯩ ꯊꯣꯛꯏꯅ ꯇꯧꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦ. ꯃꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯍꯦꯛ ꯄꯥꯟꯅꯔꯗꯅ. ꯄꯥꯟꯅꯗꯕ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ ꯄꯥꯟꯅꯔꯤꯁꯤ ꯑꯩꯅ. ꯍꯥꯟꯅ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯔꯔꯣꯏ. ꯅꯪꯅ ꯃꯥꯡꯊꯣꯛꯂꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯀꯔꯝꯅ ꯅꯪ ꯇꯥꯆꯧꯗ ꯄꯤꯖꯔꯒ ꯊꯕꯛ ꯁꯨꯕ ꯊꯥꯒꯗꯧꯔꯤꯕꯅꯣ? ꯆꯥꯛꯃꯥꯡ ꯆꯥꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯗꯤ
ꯅꯪ ꯇꯥꯆꯧꯁꯦ ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯈꯤꯗ꯭ꯔꯣ ꯍꯦ ꯀꯥꯟꯅꯗꯦ ꯆꯥꯛꯈꯨꯝꯁꯦ ꯅꯪꯅ ꯃꯥꯡꯊꯣꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯆꯐꯨ ꯎꯌꯥꯟꯁꯤ ꯐꯦꯡꯂꯒ ꯆꯥꯛꯈꯨꯝꯁꯦ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯛꯎ ꯇꯥꯅꯤꯡꯗꯦꯗ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯆꯥꯛꯇꯨꯗꯨꯝ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯋꯥ ꯁꯥꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯝꯃ ꯊꯕꯥꯅ ꯊꯔꯣꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯗꯨꯅ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯏ ꯆꯥꯛꯈꯨꯝꯁꯦ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯛꯑꯝꯃꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯁꯠ ꯁꯠ ꯇꯧꯖꯍꯧ ꯊꯔꯣ ꯃꯅꯝꯃꯅ ꯐꯥꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯏꯅꯝꯃ ꯅꯪꯅ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛ ꯊꯥꯒꯗ ꯉꯝꯂꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯁꯤ ꯊꯔꯣꯅꯤ ꯊꯔꯣ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯉꯣꯜ ꯑꯍꯜ ꯅꯪꯒꯨꯝꯕꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯅ ꯐꯠ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯕꯥꯅ ꯊꯔꯣꯕꯨ ꯑꯃꯨꯛꯀꯁꯨ ꯐꯥꯗꯨꯅ ꯅꯅꯥ ꯌꯥꯝ ꯀꯟꯒꯅꯨ ꯊꯔꯣ ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪꯅ ꯃꯥꯡꯊꯣꯛꯂꯕ ꯆꯐꯨ ꯎꯌꯥꯟꯁꯦ ꯌꯥꯝ ꯊꯨꯅ ꯐꯦꯡꯂꯒ ꯆꯥꯛꯈꯨꯝꯁꯦ ꯁꯦꯡꯗꯣꯛ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯁꯨꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯐꯨꯅꯔꯛꯂꯝꯃꯤ ꯊꯔꯣ ꯃꯥꯗꯤ ꯃꯥꯅ ꯃꯅꯝꯃ ꯊꯕꯥꯕꯨ ꯂꯥꯏꯅ ꯐꯨꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯊꯕꯥꯅ ꯑꯣꯏꯅ ꯃꯥꯕꯨ ꯐꯨꯊꯔꯛꯂꯝꯃꯤ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯂꯩꯃ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯉꯁꯤꯗ ꯏꯃꯧ ꯅꯨꯄꯤꯅ ꯏꯆꯥ ꯅꯨꯄꯤ ꯑꯍꯜ ꯐꯨꯕ ꯅꯨꯃꯤꯠ ꯇꯥꯔ ꯃꯥꯜꯂꯤ ꯐꯨꯔꯁꯅꯨ ꯈꯔ ꯌꯥꯝꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯗꯤ ꯃꯁꯤꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯏ ꯁꯣꯝꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥ ꯃꯅꯝꯃꯅ ꯃꯁꯤꯍꯜꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯄ ꯆꯪꯕꯗꯤ ꯉꯝꯗ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯊꯔꯣꯅ ꯅꯣꯏꯗꯤ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯃꯁꯤꯒꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧꯁꯤꯅ ꯑꯩꯕꯨ ꯐꯨꯔꯒ ꯅꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗꯨꯅ ꯌꯦꯡꯂꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯕꯨ ꯐꯨꯔꯤꯁꯤ ꯈꯥꯝꯗꯣꯛꯑ ꯂꯥꯛꯑꯣ ꯊꯥꯔꯤꯛꯊꯥꯅ ꯆꯦꯍꯜ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯅꯥꯔꯁꯨ ꯅꯥꯅ ꯈꯥꯡꯉꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯍꯧꯗꯅ ꯏꯅꯝꯃꯒꯤ ꯆꯩ ꯆꯥꯕꯒ ꯉꯝꯖꯔꯔꯣꯏ ꯊꯔꯣꯅ ꯍꯦꯃꯧ ꯍꯤꯡꯆꯥꯕꯤ ꯀꯣꯟꯆꯥꯕꯤ ꯑꯩꯒꯤ ꯁꯛꯁꯤ ꯊꯥꯗꯣꯛꯑꯣ ꯀꯩꯒꯤ ꯊꯥꯗꯣꯛꯄ ꯑꯩꯅ ꯉꯁꯥꯏꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪꯅ ꯌꯥꯔꯝꯕꯗꯤ ꯁꯤꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯆꯐꯨ ꯎꯌꯥꯟꯁꯤ ꯐꯦꯡꯂꯒ ꯆꯥꯛꯈꯨꯝꯁꯤ ꯁꯦꯡꯗꯣꯛ ꯑꯁꯤ ꯍꯥꯏꯅ ꯅꯝꯗꯨꯅ ꯊꯕꯥꯅ ꯃꯆꯟꯅꯨꯄꯤ ꯑꯍꯜ ꯊꯔꯣꯕꯨ ꯃꯥꯅ ꯏꯔꯨꯗꯅ ꯃꯥꯡꯊꯣꯛꯂꯕ ꯆꯥꯛꯈꯨꯝ ꯑꯗꯨ ꯁꯦꯡꯍꯟꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯐꯦꯡꯍꯜꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯔꯣ ꯀꯞꯇꯨꯅ ꯃꯆꯤꯟꯗ ꯄꯨꯔꯣꯛ ꯆꯣꯟꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯐꯦꯡꯂꯤ ꯑꯁꯨꯝꯅ ꯊꯔꯣ ꯃꯥꯅ ꯁꯨꯅꯤꯡꯗꯕꯤ ꯃꯇꯟ ꯇꯟꯕꯤ ꯅꯤꯡꯒꯣꯜ ꯑꯍꯨꯝ ꯑꯗꯨꯒꯤ ꯂꯝꯆꯠꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯅꯤꯡꯒꯣꯜ ꯑꯍꯨꯝ ꯑꯗꯨꯕꯨ ꯉꯥꯡꯂꯤ ꯂꯩꯁꯥꯕꯤꯅꯦꯅ ꯅꯃꯥꯏꯈꯛ ꯅꯥꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯐꯃꯨꯡꯒꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯀꯣꯟꯁꯤ ꯃꯉꯥꯏ ꯃꯣꯠꯄꯗ ꯐꯤꯔꯣꯜꯒꯁꯤꯅ ꯆꯤꯡꯃꯨ ꯋꯥꯡꯈꯩ ꯐꯃꯨꯡꯁꯤꯗ ꯄꯩꯁꯤꯜꯂꯒ ꯊꯝꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯔꯨ ꯇꯅꯥꯟꯕ ꯀꯥꯏꯗꯣ ꯑꯃꯠꯇ ꯍꯩꯇꯕ꯭ꯔꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏ ꯑꯍꯨꯝꯗꯧꯅ ꯃꯣꯠꯄ ꯂꯩꯁꯥꯕꯤ ꯑꯃꯇ ꯂꯩꯔꯝꯃꯣꯏ ꯀꯥꯡꯒ ꯂꯨꯈꯥꯁꯤꯅ ꯀꯔꯤꯅꯣ ꯉꯥꯃꯣꯛ ꯆꯥꯔꯒ ꯃꯀꯨ ꯊꯥꯗꯕꯒꯤꯔ ꯆꯥꯏꯔꯤꯕꯁꯦ ꯕꯦꯝꯃ ꯅꯣꯏ ꯑꯍꯨꯝꯁꯦ ꯑꯌꯥꯕ ꯅꯨꯄꯤꯅꯤꯀꯣ ꯑꯣꯟꯊꯣꯛꯄꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨꯅ ꯅꯣꯏ ꯑꯍꯨꯝꯁꯦ ꯍꯩ ꯌꯥꯝ ꯊꯨꯅ ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯦ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯊꯥꯔꯤꯛꯊꯥ ꯅꯪꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯂꯨ ꯑꯗꯨꯒ ꯊꯔꯣ ꯅꯪꯒ ꯊꯝꯕꯥꯜ ꯅꯪꯒꯅ ꯆꯦꯡ ꯈꯞꯇꯣꯛꯎ ꯅꯣꯏꯒꯤ ꯂꯣꯏꯔꯒ ꯂꯣꯏꯔꯦ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯐꯧ ꯅꯨꯡꯒ ꯌꯥꯎꯔꯤꯕꯗꯣ ꯐꯖꯅ ꯈꯟꯗꯣꯛꯎ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯒꯦ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨꯅ ꯅꯊꯧꯗꯣ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯊꯥꯔꯤꯛꯊꯥꯅ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯃꯧ ꯐꯠꯇꯕꯤ ꯅꯤꯡꯒꯣꯜ ꯑꯣꯏꯈꯥꯏꯕꯤ ꯃꯧ ꯑꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯍꯥꯏꯕ ꯊꯕꯛꯀꯁꯦ ꯍꯦꯛ ꯍꯥꯏꯕꯒ ꯇꯧꯍꯧꯗ꯭ꯔꯗꯤ ꯂꯥꯛꯊꯔꯛꯀꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯟ ꯈꯨꯝꯂꯨꯔꯒꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯥꯒꯤ ꯐꯨꯅꯕ ꯑꯎꯟꯄꯣꯠ ꯑꯣꯏꯅꯒ ꯍꯥꯞꯂꯛꯄꯅꯤ ꯀꯥꯏꯅꯒ ꯎꯔꯨꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯊꯝꯕꯥꯜꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯇꯥꯆꯧꯁꯨ ꯏꯃꯥꯁꯨ ꯏꯅꯝꯃꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯏꯅꯝꯃꯅ ꯑꯩꯈꯣꯏꯗ ꯑꯣꯠ ꯂꯩꯔꯤꯕꯁꯦ ꯏꯃꯥꯁꯨ ꯇꯥꯆꯧꯁꯨ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯦ ꯑꯩꯅꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯄꯥꯟꯊꯣꯛꯀꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯩꯇꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ ꯑꯩꯗꯤ ꯀꯥꯟꯅꯗꯦꯁꯦ ꯀꯥꯁꯤꯗꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯏꯅꯝꯃꯅ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯁꯠ ꯁꯠ ꯑꯃꯨꯛ ꯇꯧꯊꯣꯛꯂꯨꯔꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ ꯊꯔꯣ ꯌꯥꯝ ꯇꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯗꯤ ꯀꯞꯅꯤꯡꯒꯦꯅ ꯇꯧꯔꯤꯁꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯜꯂꯤꯁꯨ ꯇꯥꯏ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦ ꯈꯟꯕꯗ ꯑꯩ ꯁꯤꯅꯤꯡꯉꯤ ꯄꯣꯊꯥꯕꯒꯤ ꯇꯥꯟꯖꯥꯒ ꯑꯝꯇ ꯂꯩꯔꯔꯣꯏ ꯎꯈꯥꯏ ꯇꯛ ꯇꯧꯔꯦ ꯑꯩ ꯊꯝꯕꯥꯜ ꯊꯥꯔꯤꯛꯊꯥ ꯅꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯍꯨꯠ ꯀꯅꯥꯅꯣꯝꯇ ꯆꯥꯛ ꯊꯣꯡꯕꯤꯒꯦꯔꯥ ꯊꯝꯕꯥꯜꯅ ꯉꯝꯃꯔꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯤ ꯏꯁꯥ ꯏꯁꯥꯅ ꯇꯧꯅꯁꯤ ꯃꯍꯨꯠ ꯇꯧꯅꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯝꯃꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯒꯣꯜ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕ ꯃꯣꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯅꯤꯡꯒꯣꯜ ꯑꯍꯨꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯀꯣꯟꯁꯦ ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯍꯨꯝꯅ ꯐꯤ ꯁꯥꯒꯗꯕꯅꯤ ꯑꯗꯨꯒ ꯅꯔꯅꯥꯏꯁꯦꯜ ꯇꯥꯟꯁꯤꯟꯖꯒꯗꯕꯅꯤ ꯊꯝꯕꯥꯜꯅ ꯅꯃ ꯑꯩꯗꯤ ꯐꯤ ꯁꯥꯕ ꯍꯩꯇꯦ ꯊꯔꯣꯁꯨ ꯑꯩꯁꯨ ꯐꯤ ꯁꯥꯕꯗꯤ ꯍꯩꯇꯦ ꯅꯃ ꯍꯩꯇ꯭ꯔꯗꯤ ꯍꯩꯅꯕ ꯇꯝꯕ ꯇꯥꯔꯦꯗꯅ ꯃꯤ ꯀꯅꯥꯝꯇ ꯍꯩꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯇꯝꯂꯒ ꯍꯩꯕ ꯉꯥꯛꯇꯅꯤ
ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯣꯏ ꯑꯍꯨꯝꯁꯨ ꯐꯤ ꯁꯥꯕ ꯍꯧꯔꯣ, ꯑꯩ ꯇꯥꯛꯄꯤꯒꯦ꯫ ꯑꯗꯨꯒ ꯀꯣꯟ ꯑꯅꯤ ꯑꯃꯁꯨ ꯑꯊꯨꯕꯗ ꯂꯩꯅꯕ ꯇꯧꯁꯤ꯫ ꯃꯗꯨ ꯂꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯟꯅꯒꯤ ꯐꯤꯁꯥꯀꯣꯟ ꯑꯃꯟꯕꯁꯤꯗ ꯇꯦꯛ ꯇꯦꯛ ꯁꯥꯕ ꯇꯝꯕ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝꯗꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯝꯕꯤꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯃꯝ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯅꯤꯡꯉꯣꯜ ꯑꯍꯨꯝꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯁꯨꯅꯤꯡꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯁꯦꯝꯗꯣꯛꯄꯗꯒꯤ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝ ꯍꯣꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯔꯣ, ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯄꯗ ꯅꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯩ ꯉꯥꯡꯗꯨꯅ ꯋꯥꯔꯛꯄꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯅ ꯈꯟꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯕꯥ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯂꯩ ꯃꯃꯥꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯅ ꯑꯁꯤ ꯌꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯈꯟꯕꯗ ꯃꯕꯨꯛꯅꯤꯡꯗꯁꯨ ꯃꯃꯧ ꯊꯕꯥꯕꯨ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝꯒ ꯍꯩ ꯃꯦꯠꯄ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯕꯥ ꯍꯩ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯐꯤ ꯌꯣꯟꯈꯤꯕꯒꯤ ꯁꯦꯜꯗꯣ ꯀꯥꯏꯊꯣꯛꯇꯅ ꯐꯖꯅ ꯊꯝꯃꯨꯀꯣ, ꯁꯦꯟꯐꯝꯗꯣ ꯌꯥꯝꯂꯀꯥꯟꯗ ꯁꯅꯥ ꯂꯦꯞꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯦꯜ ꯇꯨꯡꯁꯤꯟꯕ, ꯁꯦꯜ ꯁꯤꯖꯤꯟꯅꯕ ꯍꯩꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯏꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯅꯈꯣꯏꯅ ꯂꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯄꯨꯔꯣꯏꯕꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯅꯈꯣꯏꯅ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯍꯩ ꯍꯦꯛꯄ ꯂꯥꯏꯕꯅꯤ, ꯍꯩ ꯈꯨꯟꯕ ꯂꯨꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯊꯥꯔꯣꯅ ꯏꯅꯝꯃ, ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯑꯐꯕ ꯀꯥꯟꯅꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯕꯤꯀꯣ꯫ ꯏꯅꯝꯃ ꯅꯪꯁꯦ ꯌꯥꯝꯅ ꯐꯩ꯫ ꯊꯥꯔꯣ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯅꯝꯃꯅꯤ, ꯅꯣꯏꯁꯦ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯣꯏꯅ ꯑꯐꯕ, ꯃꯇꯤꯛ ꯆꯥꯕꯤ, ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯅꯨꯄꯤ ꯑꯃꯃꯝ ꯑꯣꯏꯕꯗꯣ ꯏꯅꯝꯃꯅ ꯄꯥꯝꯕꯒꯤꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯗ ꯉꯥꯛ ꯁꯛꯇꯨꯅ ꯇꯧꯔꯤꯕꯁꯦ꯫ ꯊꯝꯕꯥꯜꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ, ꯏꯅꯝꯃꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯛꯇꯅ ꯆꯩ ꯊꯥꯡꯗꯨꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯕ꯫ ꯍꯣꯏ, ꯍꯥꯟꯅꯕꯨꯗꯤ ꯏꯅꯝꯃꯅ ꯆꯩꯉꯥꯡ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯅ ꯑꯩꯈꯣꯏꯕꯨ ꯉꯥꯡꯂꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯏꯅꯝꯃꯅ ꯅꯣꯏ ꯑꯍꯨꯝꯗ ꯉꯥꯡ ꯁꯛꯇꯅ ꯐꯨ ꯆꯩꯗꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯇꯧꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯅꯦ, ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯕ ꯀꯥꯟꯗ ꯐꯔꯛ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯋꯥꯔꯛꯄꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯣꯏ ꯑꯍꯨꯝꯅ ꯅꯅꯝꯃ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯇꯧꯒꯅꯨꯀꯣ꯫ ꯊꯥꯔꯤꯛꯊꯥꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯏꯅꯝꯃꯗ ꯋꯥꯔꯧ ꯄꯨꯔꯧ ꯊꯝꯗꯣꯏꯅꯣ? ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯤꯕ ꯄꯨꯝꯕ ꯏꯅꯝꯃꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯏꯅꯝꯃ ꯂꯩꯔꯝꯕꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯁꯦꯝꯗꯣꯛꯄ ꯆꯨꯝꯊꯣꯛꯄ ꯉꯝꯖꯕꯅꯤ꯫ ꯏꯅꯝꯃꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤꯗꯤ ꯏꯃꯥꯁꯨꯅꯤ, ꯑꯣꯖꯥꯁꯨꯅꯤ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯏꯅꯝꯃꯁꯨꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯉꯥꯡꯗꯅ ꯆꯪꯂꯛꯂꯝꯃꯤ ꯂꯩꯃꯗꯣ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇꯒ ꯆꯠꯄ ꯉꯝꯗ꯭ꯔꯤꯍꯦ ꯑꯩ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯁꯤꯡꯁꯤꯅ ꯏꯆꯥ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯁꯤꯅꯕꯨ ꯅꯨꯡꯁꯤꯠꯕꯨ ꯀꯨꯡꯉꯤ꯫ ꯑꯃ ꯊꯦꯡꯅꯩ, ꯂꯩꯃ ꯅꯪꯒꯤ ꯅꯆꯥ ꯅꯤꯡꯉꯣꯜꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯃ ꯊꯦꯡꯅꯔꯁꯨ ꯂꯩꯃ ꯅꯪꯒꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗꯨꯗꯒꯤ ꯑꯃꯗꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯂꯩꯕꯁꯦ꯫ ꯊꯕꯥꯅ ꯏꯃꯥ, ꯀꯩꯅꯣ ꯌꯥꯝ ꯃꯣꯅꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯪꯉꯛꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯣ, ꯅꯆꯟꯅꯨꯄꯤ ꯑꯍꯨꯝꯁꯦ ꯃꯤꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯁꯦ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯇꯟ ꯇꯟꯕꯗ ꯁꯨꯅꯤꯡꯗꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕꯅꯤꯗꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯁꯤꯡꯁꯤꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯂꯩꯃꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯒꯤ ꯃꯇꯧ ꯇꯝꯖꯧ ꯀꯥꯏꯗꯅ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯌꯥꯗꯤ ꯄꯦꯜꯂꯦꯗꯣ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯅ ꯃꯔꯝ ꯃꯣꯛꯄ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯁꯤꯡꯁꯤꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ, ꯃꯪꯒꯣꯜ ꯀꯥꯔꯛꯂꯒꯦ ꯁꯤꯅꯕꯨ ꯀꯣꯛꯀ ꯉꯥꯎꯏ ꯏꯃꯥꯗꯤ꯫ ꯏꯃꯥꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯏꯌꯥꯅꯨꯄꯥ ꯑꯍꯨꯝ ꯈꯜꯂꯒ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯁꯦ ꯊꯥꯖꯕꯤꯔꯒꯦ ꯈꯜꯂꯤꯕ꯫ ꯊꯥꯔꯤꯛꯊꯥꯅ ꯑꯁꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ꯫ ꯏꯃꯥ, ꯑꯩꯈꯣꯏꯅꯦ ꯌꯨꯝꯒ ꯄꯥꯜꯂꯣ, ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯇꯥꯆꯧ ꯈꯣꯏ, ꯏꯅꯝꯃ ꯈꯣꯏ, ꯏꯃꯥ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯗꯣꯏꯅꯣ? ꯉꯥꯎꯏꯗꯅ ꯃꯁꯤꯗꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯤ ꯅꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯁꯤꯗ ꯅꯠꯇꯦ꯫ ꯅꯪꯒꯤ
ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒꯤ ꯃꯌꯨꯝꯗꯅꯤꯅꯦ ꯑꯉꯥꯎꯕꯤ ꯅꯪꯕꯣ. ꯏꯃꯥꯁꯨ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯣ ꯄꯥꯝꯃꯤ. ꯏꯆꯥ ꯊꯝꯕꯥꯜꯒ ꯏꯆꯥ ꯊꯥꯔꯤꯛ ꯊꯥꯒꯗꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯕ ꯌꯥꯏ. ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯊꯔꯣ ꯅꯪꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯏ. ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ. ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯗꯣꯝꯆꯥ ꯃꯦꯝꯇꯣꯟꯗꯣ ꯃꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯋꯥꯐꯝꯁꯤ ꯏꯃꯥꯅ ꯏꯆꯥꯗꯁꯨ ꯍꯧꯗꯣꯛꯀꯦ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒ ꯂꯩꯇ꯭ꯔꯕꯗꯤ ꯅꯗꯣꯝꯆꯥ ꯃꯦꯝꯇꯣꯟꯒꯤ ꯋꯥꯁꯤꯗ ꯌꯥꯈꯤꯕꯅ ꯐꯅꯤ ꯈꯜꯂꯤ ꯏꯃꯥꯗꯤ. ꯏꯆꯥꯗꯤ ꯀꯔꯤ ꯈꯜꯂꯤ? ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯗ ꯍꯥꯏ. ꯏꯃꯥ, ꯑꯩꯗꯤ ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ. ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯅꯁꯥꯗꯤ ꯍꯦꯛꯇꯣꯛꯆꯔꯣꯏ. ꯑꯗꯨꯅꯤꯗꯅ. ꯑꯗꯨꯗꯤꯅꯦ ꯏꯃꯥꯅꯦ ꯅꯗꯣꯝꯆꯥ ꯃꯦꯝꯇꯣꯟꯗ ꯃꯪꯒꯣꯜ ꯀꯥꯔꯛꯅꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯊꯝꯕꯥꯜꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯌꯨꯝ ꯄꯥꯅꯤꯡ ꯂꯩꯔꯝꯃꯤ ꯋꯥ ꯑꯣꯏꯔꯦ. ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗꯦ. ꯊꯥꯔꯤꯛ ꯊꯥꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯗꯅ ꯁꯠ ꯍꯦꯛꯇꯒ ꯌꯥꯊꯣꯛꯑꯦ. ꯑꯁ ꯅꯣꯏꯅꯤ ꯁꯤꯗꯤ. ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯇꯧꯏ. ꯊꯥꯔꯤꯛ ꯊꯥꯅ ꯌꯥꯔꯦ ꯏꯆꯦꯜ, ꯌꯥꯝ ꯏꯀꯥꯏ ꯈꯪꯕꯒ ꯁꯥꯔꯅꯨ, ꯌꯦꯡꯅꯤꯡꯗꯦ. ꯌꯥꯔꯦꯍꯦ ꯅꯣꯏꯅꯤꯁꯨ. ꯇꯁꯤ ꯍꯁꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏꯒꯁꯦ ꯉꯥꯡꯁꯤꯜꯂꯤ. ꯃꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯇꯧꯔꯤꯅꯤ. ꯌꯥꯝ ꯉꯥꯡꯁꯤꯟꯕꯤꯔꯨꯔꯅꯨ, ꯏꯀꯥꯏꯈ꯭ꯔꯅꯤ ꯅꯆꯦꯁꯦ. ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯀꯥꯏ ꯁꯤꯟꯅꯔꯤꯅꯤ ꯏꯅꯝꯃ ꯃꯥꯒꯤꯁꯦ. ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯗꯧꯔꯤꯕꯅꯤ. ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯀꯣꯏꯒꯦ ꯍꯥꯏꯕꯤꯗ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯃꯤꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯔꯤꯕ. ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛ ꯊꯥꯒꯅ ꯊꯔꯣꯕꯨ ꯂꯛꯅꯔꯤ. ꯑꯁꯨꯝꯅ ꯁꯨꯅꯤꯡꯗꯕꯤ ꯅꯤꯉꯣꯜ ꯑꯍꯨꯝꯗꯨ ꯃꯅꯝꯃ ꯑꯣꯏꯔꯤꯕꯤ ꯊꯕꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗꯒꯤ ꯋꯥꯈꯜ ꯇꯥꯕꯤ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕꯤ, ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯃꯝ ꯑꯣꯏꯔꯛꯄꯅ ꯃꯈꯣꯏꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯊꯔꯣ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈꯤꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯒꯩ ꯑꯃꯃꯝꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯃꯝ ꯑꯣꯏꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯊꯕꯥ ꯃꯥꯁꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.